Matamgi Manipuri Wari channel asibu tambiriba khoi pomnamakpu taramno jeri ngasi sumahau sangom Minoktuna Nisani tarit suba tangkak amo puduna lagjeri mayam punna taminarasi singthasi nupagi style yamna change wa ngangbada ban leite mana hainingba ngangningba machinang hak panduna thambagi hinabi leite Madi magi haining liba wado chumdring adom lawthup lokoi leitana haiba makhalgi mini yamna straightforward oiba mi makhal amani nupa ani gi maraktuda ma mathanta nupi oiduna tinarakpadu nupa ani duna mangondagi khubai ma hanjinba yaba nate mana ngamdri phauba giri giri takpa makhalgi nupini magi maongsi kuina loinarakpa ngamba madi bredena phajana khangli UPSC exam pinaba preparation tawba haurakpadu waida makhoi punbagi chang khara hanthakre matangduda ngambana haidoktuna makhoina pamdaba lambida khong thangduna jetpa haukhibani breden sumathau khara chinbana yingsulba ngamdabani singthado paungdugi matung ina numit mangani suti lauthokle khongloi mataloina dana nongthangbo thina bahana badu nupi oibana bredena pakhatuna matung ko inaduna senei nongthang khoi gi khulmatek tu nongan badagi numita ba phauba naibani mana khangba yaba thiba yaba pen hekta thirage matagum thibani ngasina mo pung kya da handoino aina nang la kanun haiba natro na thau hek leitadana koi in hek inaraga amuk jabeng ngang se gaino karino bana ngairi se Wari khange number 4 toba karbar tawi nupi angang da khochangi mi kaya usite thamagi manungda mayumdagi numit 10 lom thadoktuna mafam khangdaba madalai hawjuk mayumda halakte mayumda leite sidagi henba kai paunaba nangna taningi se masam tang thengna badone aina ngairi se laktana laktabadudi tokro leitabam su yawi haiwane madam nangbo ma mayumda sukon halaroidra ha ada tum lai doro baba ado la e haiba paw do phagaga amuk la bodi kai haibanida nupa nang khara halam natradi aina khudau se saugalaktana apai pot amana ne narai baktu da thomakani tawur singuni phibam mata siga aingonda haibani atopa mi daga dine ngangla hunuko khunam namung thajin bada tandan pairaga lehongni nang tumin lai haibra natraga gari dagi lang tharaga thamam haibra apa mam khalo yam ngang dong hot singthagi waduda bredendo makhona majindu phat chen chingsin bagom chingsillaga tumin leikri nong nini suri singthana mafam sida tarakpa nongthanga thingnaba chance ama ngairibani phagi hairabasu phaba yabagi pur phangdri number 4 yoli haibududi pharasu madugi jairak kaya yogroi mana tawriba asiba mayam asiga konana pharabadi dandi yamgani khajikak awaba pibuduna te singthana pamni basi makhoi anina gari da phamlingai nongthangdo bena mathauduna haithaki badu ubada singthadu gari gi ahangbe space khara leiriba duda thamliba nongthangi photo du phat lokhatuna yengli chumle haiba khanglaba duda breden da yengladuna yar thoro asiben jamda tano breden su singthada haifet yenglamnaga gari du thauduna matung inarai singtha thawriba nongthangi gari gi speed tu yengladuna kharkan thogal mayum halini maise mayum yom daidare aduda khamu breden su haibadu mak tawduna gari tu nongthangi gari dagi hena yangna thawgutuna khamli singtha gari dagi kumthai seliba mapido haifet semladuna asai ngai ko sangkanu nangna thanjang kibari una gadoriba midamaka Yari kai dorge yorok padhalani chalo saida kham haibane magun hange ayaw tabidana nang matungin hanakpana ti aise singthado matang jadana marai tawi haibagi maongda mamitu paini yengli bredenda breden saibet pai silamnaga gari tu thauduna panglap laptana khamnaga lei nongthang du tabli thauduna mayum lomda lakli singthado kesu khangjadaba saduna thaurakliba gari do makhut khatuna khamli
Nupi da khara ngau boy bana nupi masak matau da watabi amana magi gari khamlakpaduda karamna di khamdana thaujeni. Nungthang sa gari ge brake do khangne ne tuna khamli. Chopi haibadu hena mayek singna taktuna gari gi thong do hangduna makhana kumtharakduna singthagi manak da jangnakli. Kai haige jan mit eng minok tu da gi hauri phuningba adubu singtha icham chamba minok ama mai thong da tonghanduna kainom ta hangge tauba kai hangge haibano swaida pham ga chawna tauba nupa ama gari ba maming dubo nungthang haibra kaino adugi yumsibo kai wai dano khangbibra nungthang do nokle do khumnakli kaido khangoi doino mi masada direct hangade somlo nungthang haise mani ne yaw nungai jari somga thingna basi somdaw bane aise somga wa phama matana jagene lagjabane ngai hak matam kai thukpi baya gadra yumda jangaga oina wari do sawrasi hoi kaisu kaidi adudi ai gari sida puna jangasi yarani ai khongna dom tap na dum janglak okay nungthang da magi gari du da kaduna gari du start tawraga manang da thaujinkri singtha sutapna jangna phone do lokthokduna Braden da call tawri Braden na call hek pairakpaga isaw haiphet langduna kaidano kaino na thanjangi duba ngahangar mo kaidorge na thanja jangba yaro haibane singtha kaisu tawrage dorge nangna janggadoriba mafamdo nupi da topa nupani ngaiko ai la ke habane puna jangse natradi na thanjang busunga yaro ai sawrakani ko singtha kaisu tawre haibane kaisu pakai gano nang yawdi aina sagadaba wari se sabam ta yaro aduna ne ai thanda dum jange aina yaro hai sinang tadro nang nupi ne yam thongna lai gano kem tawre haibane me nong ma yawri ai ngonda thamo kuiroi minute manga da ne wado hairaga phone do phatkaklaga jangnakli nungthang du sumang du da leptuna ngairaga leirami yumda dum chawna sai mathol ahumgi oimba building ni ka hena chikpagi maong ama sadawri yumgi akoiba du da chakpalna koina fencing tawri atopa yum amata kaungna ngangna duna loina dabagi mami tari law imungna jangasi yarni tamo sai sum phamasi aina manung jang sai masida nangai ngona jangnei ro masagi lujadaba mataudu nupi haiba nupi sida ngauringai karino hairibase masana gyan tajada machinagi thoraiba waduda singtha nokningluri khajing noklai aduga khumnakli mapana sum phambana somta mona kai ahenba wakhal khanbagino manung jangbagi wa hairisiba natida nangna manung jangbadan bamanbatuda aina sum lana khalangodana khalini tamona lana ubirabanina aiso ngasai makai kaisu khalamdraso haujikti lana khanba hore talle manung changbado mapana dum phamasi pharene do haragana ai angang singna cha semalake nungthang da imung lomda on sinduna lawri hey kana lege chani da puthoro mamai domo singtha da on silaktuna hangoi ba minok ama galoinana kai matangi sa seba tamagine hai lambi mapangi law ayambado mani aigi ngaktani haiba yaban amani budi oiba ngamdri haujikan khara leirabudi oirakpa yabasu yai adu kaidawseba aise haujiki oina sumlawogumba ama leiba pamba aduda somda lakpagi lambida yethangbada leiba sanga macha ama sabado adugi lawphamdo ai lawjarge haingena lakpani nungthang bisum khajik sukjinna yenglakli singthadi magi expression do kaisu change tawdana adumak leiri madugi lawphamdudi pharak tagarida madugi sangduda imung ama puna leiriban aina senaba ngamdaba mayamdo imungduda leiriba mayamduna loina senaduna leibani mi singduso yonba yaragana mi singduso yauna dum leijarage puna kaya lawba ngamgadabana apambada haibiro ai sikim ta watana thijarage khudak sida yaraso haujik adom che chang puthok piraga khudak da dom sel thirasa yagani nungthang mamit khujilakli napi aibi amagi saung sabanda ngawbadagi hendoktuna hairiba wahaiduna yauna puning wakhal animakdo lupsinbagum tawrakli sel yamna pairamgani haibagi mihauba ama wakhalduda lakli
Ngaihaktuda wakaldo mathanta ayong nasagatloy. Sel yamna paibagi maongni ni somgise. Sel yamna paibagi wana jadida. Thabak amakhaki sizinanaba tangai phadaba ma leibagi haijabani. Angang nupa macha ama cha cup ani tray amada haptuna puthorakli. Chanu table mathaktuda thambaga nungthang nenggi tawduna mapan tholakanu haibagi maongda tawkhibado singtha uhori. Pisumda phat ingkhatuna mamaiduna kanna leithokduna lei. Nupa machadasu amuk changkri. Nungthang nokphe tawraga cha cup ama lalaktuna hairakli. Jahana paisi warina ko na sarsi. Waraw bibayade ko. Aidi mingi da janung paijadi. Somadam paibiro. Kaino? Aina kai hapam ni kaino ka khaliro. Somse seranturangi am torong godaw mali. Example oina hairabada nupi masana yadana namdana phamba ponbi gumbase khara tuina torong godaw mali. Nungthangdu soilawi mamaigi kuchudu phat oli. Adubo amo sasinama minok ama kaloina duna kumlegli. Kahinday no da. Adumaina gadaw mina de aidi. Icham cham na hinjaba punsini. Manbapudi yam malida icham chamba. Sum wa khwai duda amuk suman bhai tare. Aduda sum hairi bhai dunida. Sakadi yam chamba lanjadaba mali. Nupina gadi hek yengbada nuksibaga dampo an manida. Iranga khara tawbagi maongda hairakpaduda nungthangda pungau he ngawkhre. Singthasu tawriba magi maongdu khangladana wa amamuk thidukduna hanglakli. Ngasai giloboki wafamdo. Adudi kona khanasida. Ado nangse luinaba yam nungai mal. Matam khara ainga loinasi. Lausidi nangnabu aina haiba yaradi nakhote hekta patasinagi. Pharine do oiragana ai ngasi gidi yaukragi. Nongma amuk matang chabada thingnarasi. Contact number amata lahawgitana. Pau phongnanaba. Yaye, somgido ina pibiro. iPhone do gari da kaugda thamami. Nungthangdu magi card ama satoktuna pirakli. Card to lawduna yengli singthadu. Kaisu ahenba yawma nate maming, address, contact number ahomdu khakni. Singthaje do magi pocket hapjilaga phamlambadagi hogatuna hairakli. Phare dudi ai suthokragi. Ai pau phokjarage ko. Hoi, thedoge. Yarani ye. Thabak halakpada sumangairi pothabiyawko. Adudi ai sumthokrage. Singthadu thokre. Nungthangdu singthabu maningdagi yengduna machina machingkhatuna noklaga. Haifet napine. Yengba phanabu nungai. Masima aigi langa thondaba yadre. Sanai bemadu dokthoga asi oina tawradra khangdene tawrise. Singthadu gate ki wangma heglanbaga ngasaidagi pocket manungda vibration ngangliba phondu lokthokduna yengli. Khangabani predengi oiramnani haiba. Mana hek phamthabaga tawrakpadagi call tawrakpadu hamjik phawba leptribani. Phone lokthoklu wa ama muk thorakpa tari khanduna phone lokthokdana karto oina lawduna lakpani. Wari ngaihak makha samthaduna khara hena khangnabu honakibase yabani. Adubo bredena call hanjin tawbududa paindi haiduna jangagadra haibagi jingnabaduna waridu marakta sandalaga jetnaba tawrakpani. Haibaga tawbaga Bredendo thongala domda phana sangna jangba hauramli. Singthaso Breden ubada phone kaklaga hapchinduna lakli. Bredendo changsinduna isawga langladuna. Nang mangari na phaurise ha nupi thongambi oin hek tawdana. Aina somda nihon thaun jangkhatana leiba yadre. Aduga mana muktanaga thoraine. Yariba kona ngango gadarge lao. Namit nini homnai mukti Breden khanghanda singthadu nungthanga pau phaunari. Wari sanai nungthangna mangonda nangsinaba tawrukpa maong khudingmakdu ma khangsinadaba usinadaba saduna lawge wafam puthokduna wari sajeli. Somdana ngambaso nungtigi sanagi talagli. Selfie na bahay na tawbodo selgi wadi hugdokpa nangda hekta chatki. Magi upham thokpa yingpham thokpa khara yingnamlaga adamak hanki. Nongmana yu ngawraga lakani nongmana churit manamna masapu bathumba makhai namlaga lakani. Nungtigi wari sarabanina sanasu khara dum nakna loinarabani wari sabada koidrabani. Ngasi sala ingamba lakpagi lambida mamanaba mathengnaduna kakhulongda haijinduna khara supaisila abani. Yamna ngawbadi nate adubu manamdi khara laptak leirasu adam cheli.
ꯊꯣꯏꯕꯗꯨ ꯂꯕꯨꯛꯇ ꯀꯣꯝꯗꯨꯅ ꯍꯧꯔꯤꯕ ꯅꯥꯄꯤꯁꯤꯡꯗꯨ ꯃꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯥꯀꯟꯒꯤ ꯂꯧꯔꯤꯗꯨꯗꯅ ꯄꯥꯔꯤꯅ ꯀꯣꯟ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯍꯧꯔꯤ꯫ ꯑꯃꯨꯛꯁꯨ ꯊꯣꯏꯕꯅ ꯀꯣꯟꯗꯨꯅ ꯀꯔꯤꯅꯣ ꯑꯃ ꯍꯦꯛ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯥꯕꯨ ꯂꯥꯛꯄ ꯎꯕꯗꯨꯗ ꯊꯣꯏꯕꯅ ꯂꯧꯌꯥꯏꯗꯒꯤ ꯃꯥ ꯇꯥꯅꯕ ꯂꯥꯎꯔꯛꯂꯤ꯫ "ꯏꯆꯥ ꯂꯥꯛꯏꯔꯣ? ꯆꯪꯉꯣ ꯅꯆꯟ ꯂꯩꯍꯧꯕꯅꯦ." ꯉꯝꯕꯁꯨ ꯑꯗꯨꯝ ꯆꯪꯂꯛꯂꯤ꯫ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯂꯥꯛꯄꯒꯤ ꯂꯣꯏꯅꯕꯗꯨꯅ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯂꯣꯏꯅ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯄꯨꯜꯂꯕꯅꯤ꯫ ꯉꯝꯕ ꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯆꯪꯂꯛꯂꯤ꯫ ꯁꯅꯥꯗꯨ ꯏꯃꯨꯡꯗ ꯂꯩꯈꯤꯕ ꯃꯥꯜꯂꯤ, ꯃꯄꯥꯟꯗ ꯂꯩꯔꯝꯗꯦ꯫ ꯉꯝꯕꯁꯨ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯀꯧꯔꯤ꯫ "ꯃꯤ ꯂꯩꯕ꯭ꯔꯣ?" ꯁꯅꯥꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯄꯗ ꯊꯣꯡꯖꯤꯟꯗ ꯉꯝꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯒꯤ ꯌꯨꯅꯝꯗꯨꯅ ꯃꯈꯨꯠ ꯃꯆꯤꯟꯗꯨ ꯐꯠ ꯃꯦꯜꯂꯗꯨꯅ ꯁꯨꯒꯠꯂꯤ꯫ "ꯃꯅꯝꯁꯤꯗꯤ ꯊꯛꯑꯗꯤ ꯈꯔ ꯅꯝꯕ ꯇꯥꯕꯅꯤ ꯀꯩꯅꯣ." "ꯂꯩꯔꯝꯃꯣ, ꯑꯩ ꯏꯐꯥꯜ ꯂꯧꯊꯣꯛꯎꯒꯦ." "ꯌꯥꯔꯦ, ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯝꯃꯝꯃꯒꯦ." ꯍꯥꯏꯅ ꯆꯪꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯆꯨꯔꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯈ꯭ꯔꯦ꯫ "ꯑꯁ, ꯅꯥꯄꯤꯗꯣ ꯂꯣꯏꯅ ꯃꯣꯠꯂꯅꯤꯌꯦ ꯇꯧꯔꯤꯗꯣ. ꯍꯧꯒꯠꯂꯣ, ꯑꯩ ꯏꯐꯥꯜ ꯄꯤꯔꯛꯀꯦ." "ꯌꯥꯔꯦ, ꯁꯤ ꯐꯝꯃꯨ ꯂꯥꯎ, ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯤ." "ꯅꯝꯊꯤ, ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯦꯞꯀꯦ, ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ." ꯉꯝꯕ ꯃꯊꯨꯟꯗꯨ ꯈꯖꯤꯛ ꯊꯥꯡꯒꯠꯇꯨꯅ ꯄꯣꯀꯦꯠꯇꯒꯤ ꯁꯦꯟꯇꯔ ꯐ꯭ꯔꯦꯁ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯁꯦꯒꯥꯏꯔꯒ ꯃꯌꯥꯗ ꯐꯠ ꯍꯧꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯉꯛꯀꯗꯨ ꯂꯩꯔꯗꯨꯅ ꯃꯥꯒꯤ ꯃꯅꯤꯡꯗ ꯂꯦꯞꯂꯤꯕ ꯁꯅꯥꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ "ꯅꯝꯊꯤꯔꯣꯏꯌꯦ, ꯂꯥꯎ, ꯐꯝꯃꯨ ꯂꯥꯎ ꯁꯤꯗ." ꯁꯅꯥꯁꯨ ꯁꯨꯒꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯆꯪꯁꯤꯟꯗꯨꯅ ナꯀꯟꯗ ꯌꯥꯝꯅꯗꯤ ꯅꯛꯇꯕꯤ ꯈꯔ ꯂꯥꯞꯇꯛ ꯐꯝꯊꯔꯛꯂꯤ꯫ ꯉꯝꯕ ꯃꯈꯨꯠ ꯑꯅꯤꯅ ꯂꯥꯏꯕꯛꯇ ꯅꯝꯃꯒ ꯃꯉꯛꯇ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯁꯅꯥꯔꯣꯝꯗ ꯌꯦꯡꯂꯛꯂꯤ꯫ ꯁꯅꯥꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯐꯠ ꯑꯃꯨꯛ ꯑꯣꯟꯊꯣꯛꯇꯨꯅ, "ꯑꯁ, ꯀꯩ ꯃꯤꯠꯌꯦꯡꯅꯣ ꯇꯧꯔꯤꯗꯨꯕꯣ? ꯌꯥꯝ ꯍꯩꯅꯗꯦꯕ. ꯃꯅꯝꯗꯨꯁꯨ ꯀꯣꯛꯇꯦ, ꯑꯗꯨꯝ ꯅꯝꯃꯤ. ꯑꯣꯍꯗꯣꯔꯦ ꯑꯩ." "ꯌꯥꯝ ꯅꯝꯊꯤꯕꯩ ꯇꯥꯏꯞꯇ." "ꯌꯨ ꯃꯅꯝꯕꯨ ꯅꯝꯊꯤꯗ꯭ꯔꯗꯤ ꯅꯨꯡꯁꯤꯒꯗ꯭ꯔꯣ?" "ꯀꯈꯨꯂꯣꯡꯒꯤ ꯑꯣꯏꯇꯧꯔꯤ ꯑꯣꯏꯔꯝꯅꯤ, ꯈꯔ ꯍꯦꯟꯅ ꯃꯅꯝ ꯀꯜꯂꯤꯁꯦ." "ꯉꯍꯥꯟꯈꯩ ꯂꯥꯛꯄꯁꯨ ꯄꯩꯁꯥ ꯄꯨꯗꯅ ꯍꯦꯛ ꯊꯟꯈꯤ. ꯉꯁꯤ ꯂꯥꯛꯑꯗꯤ ꯕꯕꯥꯅ ꯄꯩꯁꯥꯗꯣ ꯈꯔ ꯄꯤꯈꯣꯅ ꯑꯩꯉꯣꯟꯗ ꯄꯤꯔꯝꯕꯅꯤ. ꯆꯠꯈꯤꯕꯗ ꯀꯥꯎꯗꯅꯕ ꯍꯧꯖꯤꯛ ꯂꯧꯊꯣꯔꯛꯑꯒꯦ." ꯍꯧꯒꯠꯀꯦ ꯇꯧꯕꯗꯣ ꯉꯝꯕꯅ ꯃꯈꯨꯠ ꯈꯨꯗꯥꯡꯗꯨ ꯄꯥꯏꯗꯨꯅ ꯈꯥꯝꯂꯛꯂꯤ꯫ "ꯉꯥꯏꯈꯣ." ꯁꯅꯥꯁꯨ ꯃꯈꯨꯠꯇꯨ ꯐꯠ ꯆꯠꯊꯣꯛꯇꯨꯅ ꯁꯨꯛꯇꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤ ꯉꯝꯕꯗ꯫ ꯉꯝꯕꯗꯨ ꯃꯆꯤꯟꯗꯨ ꯆꯤꯡꯗꯨꯅ ꯅꯣꯛꯂꯒ, "ꯑꯩꯒꯤ ꯈꯨꯠꯁꯦ ꯁꯤꯡꯅ ꯍꯥꯝꯃꯛꯑꯕꯅꯤ. ꯌꯨ ꯊꯛꯏ ꯀꯥꯏꯅ ꯇꯨꯒꯠꯆꯩꯔꯕ ꯅꯪꯒꯤꯁꯦ? ꯅꯤꯁꯥ ꯈꯥꯏꯕ ꯌꯥꯝ ꯄꯥꯝꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯋꯦ. ꯌꯥꯝ ꯍꯩꯅꯗꯦ." "ꯄꯥꯋꯔꯅꯤ ꯀꯩꯅꯣ. ꯅꯨꯄꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯃꯅ ꯉꯥꯡꯅꯤꯡꯕ ꯋꯥ ꯉꯥꯡꯕ ꯉꯝꯃꯦ ꯍꯥꯏꯔꯗꯤ ꯌꯨꯒꯤ ꯄꯥꯋꯔ ꯈꯔ ꯄꯥꯏꯕ ꯇꯥꯔꯦ. ꯃꯁꯤꯒꯤ ꯄꯥꯋꯔꯁꯤꯗꯤ ꯍꯥꯏꯒꯦꯅ ꯈꯟꯕ ꯄꯣꯠꯁꯦ ꯈꯟꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯆꯤꯟꯗꯒꯤ ꯐꯠ ꯍꯦꯛꯇ ꯅꯥꯟꯊꯣꯛꯈꯤꯕꯖꯥꯠꯅꯤ." "ꯅꯤꯁꯥꯗꯤ ꯃꯈꯜ ꯁꯨꯅ ꯆꯥꯔꯕꯅꯤꯅ ꯂꯣꯏ ꯍꯦꯛ ꯈꯪꯉꯤ." "ꯅꯤꯁꯥ ꯃꯈꯜ ꯁꯨꯛꯈꯩ ꯇꯦꯁ ꯇꯧꯖꯕꯒꯤ ꯋꯥꯅꯤ. ꯅꯨꯡꯇꯤꯒꯤ ꯆꯥꯕꯗꯤ ꯑꯝꯇ ꯌꯥꯎꯗꯦꯍꯦ. ꯂꯥꯏꯅꯗꯤ ꯌꯥꯔꯣꯏ. ꯆꯨꯔꯨꯠꯇꯤ ꯅꯣꯡꯃꯗ ꯃꯆꯩ 4ꯗꯒꯤ ꯇꯥꯗꯅ ꯑꯗꯨꯝ ꯊꯛꯏ." "ꯌꯨꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯊꯛꯏꯗꯨꯗꯤ." "ꯑꯩꯒ ꯊꯦꯡꯅꯕ ꯈꯨꯗꯤꯡ ꯑꯅꯝꯕꯅ ꯌꯨꯅꯝ ꯑꯗꯨꯝ ꯅꯝꯃꯤ." "ꯈꯤꯇꯪ ꯉꯥꯎꯕꯅꯤ, ꯉꯁꯤꯁꯨ ꯌꯥꯝ ꯉꯥꯎꯕ ꯅꯠꯇꯦ. ꯉꯍꯥꯟꯈꯩ ꯅꯪ ꯅꯅꯥꯛꯇ ꯂꯥꯛꯄꯗ ꯑꯩꯕꯨ ꯌꯨ ꯊꯛꯈꯤꯕ꯭ꯔꯥꯅꯦ?" "ꯊꯛꯇꯦꯗ. ꯉꯔꯥꯡ ꯊꯛꯈꯤꯕꯩ ꯃꯅꯝ ꯑꯣꯏꯔꯝꯒꯅꯤ ꯅꯪꯅ ꯍꯥꯏꯗꯣ." "ꯀꯔꯤꯗꯕꯨ ꯍꯥꯎꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯛ ꯍꯥꯎꯅ ꯊꯛꯏꯗꯨꯕꯨ. ꯍꯌꯦꯡꯋꯥꯏ ꯅꯁꯥꯒꯗꯣ ꯅꯥꯔꯒ ꯀꯅꯥꯅ ꯌꯥꯎꯕꯤꯗꯣꯏꯅꯣ?" "ꯍꯌꯦꯡꯋꯥꯏ ꯅꯥꯔꯁꯨ ꯃꯁꯛꯇ ꯎꯕꯗ ꯑꯅꯥꯕꯒ ꯀꯥꯎꯒꯗꯕ ꯑꯃ ꯊꯤꯔꯤꯌꯦ ꯍꯧꯖꯤꯛ. ꯃꯥꯅ ꯏꯅꯥꯛꯇ ꯂꯩꯔꯗꯤ ꯅꯥꯅꯤꯡꯈꯩ ꯅꯥꯖꯧ, ꯃꯋꯥ ꯑꯃ ꯂꯧꯕꯤꯗꯦ." "ꯍꯔꯥꯎꯔꯅꯤ ꯂꯥꯛꯇꯣꯏ ꯃꯤꯗꯨꯗꯤ." "ꯍꯔꯥꯎꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ? ꯌꯥꯝ ꯊꯤꯅ ꯂꯨꯅ ꯇꯧꯕꯤꯗꯣꯏꯅꯤ ꯀꯩꯅꯣ ꯑꯩꯅ." ꯁꯅꯥ ꯉꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯉꯛꯄꯗ ꯉꯝꯕꯗꯣ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯤꯠꯌꯦꯡꯗꯨꯗ ꯁꯅꯥꯗꯣ ꯅꯥꯀꯟꯗ ꯑꯃꯨꯛ ꯂꯩꯊꯣꯛꯂꯒ, "ꯀꯩ ꯃꯤꯠꯌꯦꯡꯅꯣ? ꯌꯥꯝ ꯍꯩꯅꯗꯦ ꯑꯗꯨꯃꯥꯏꯅ ꯌꯦꯡꯀꯅꯨ. ꯀꯩꯅꯣ ꯈꯪꯗꯦ, ꯃꯨꯟꯅ ꯍꯦꯛ ꯌꯦꯡꯉꯗꯅ." "ꯑꯩꯁꯦ ꯐꯖꯅ ꯉꯥꯎꯔꯦꯍꯦ. ꯌꯨꯅ ꯉꯥꯎꯕꯅꯒ ꯍꯦꯟꯕ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯅꯤꯁꯥꯁꯦ. ꯅꯆꯤꯟ ꯊꯤ ꯍꯩꯅꯤ, ꯐꯖꯅ ꯉꯥꯎꯋꯦ." ꯁꯅꯥꯗꯨ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯤ, ꯅꯣꯛꯐꯦꯠꯀ ꯇꯧꯔꯛꯂꯤ꯫ "ꯋꯥꯔꯤꯗꯤ ꯑꯗꯨꯃꯥꯏꯅꯒ ꯅꯣꯛꯂꯛꯄꯗꯨꯗꯤ ꯑꯃꯨꯛꯇ ꯐꯪꯗ꯭ꯔꯤꯕ ꯅꯤꯁꯥ ꯑꯃꯒꯤ ꯃꯍꯥꯎꯅꯤ ꯑꯩꯅ ꯐꯪꯉꯤꯁꯤ. ꯑꯩꯒ ꯂꯨꯍꯣꯡꯉꯁꯤꯅ, ꯌꯥꯕ ꯅꯠꯇ꯭ꯔꯣ?" ꯆꯨꯝꯗ꯭ꯔꯤꯡ ꯍꯪꯉꯛꯂꯤꯕ ꯋꯥꯍꯪꯗꯨꯗ ꯁꯅꯥꯁꯨ ꯆꯨꯝꯗ꯭ꯔꯤꯡ ꯈꯨꯝꯂꯛꯂꯤ꯫ "ꯅꯤꯁꯥ ꯆꯥꯕ ꯃꯤꯗ ꯑꯩ ꯌꯨꯝ ꯄꯥꯜꯂꯣꯏ. ꯅꯈꯣꯏꯒꯨꯝꯕ ꯃꯤꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯂꯩꯖꯒꯦ ꯑꯩꯗꯤ."
ꯅꯪꯅꯕꯨ ꯌꯥꯅꯤ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛ ꯈꯨꯗꯛꯇꯒꯤ ꯅꯤꯁꯥ ꯕꯟ ꯇꯧꯒꯦ. ꯌꯥꯝ ꯃꯥꯜꯂꯦ ꯃꯥꯜꯍꯩ.